mayamdu chabada puloinari jeko makudu sadam dolaga memjana phamiba domdalai mama aitinge ko atain haiba amate yaruno memjasu jeko ki mataududa hoi tonga bemgosu wari sana duna thori abasu shutida mingdo shuti habani ko sweetie na nang sisita tamlambra tamami kamai na khangino science exhibition balak taine oh hoi athai manabi sonia ga nangi friend amaga Roja saibra aduga khangnabado awas ningsilai oh khangi numituda mamanabi ama yawbudu nanglo mani oh adudi nang aisardi da tamukbra hoi hojikna kaidi tamige GP da tami nangdi Abbas nangdi harapadu da ikarami Jacob na Abbas ke lengjum da kolaga NEET ke exam thanaba preparation dauri bane oh Abbasu Jacob na tumna harapadu da mapukning do khara nungsijarami Noma bullet to tambi benumita Abbas na surgery doctor oiba pami haikibani Sweetie na Yambo mase kanano haidi mari mata thoknabra Jacob na mara ekoi babunga matam amagi best friend ne makoi babungdi laikidre aduga hausikna isheni bai haidune mai mache da aiga haina sinare luhongbadi chahi ani muk leiraga hongani oh ngasai ambunga wari sanaramba chiche dura mane masa phase Jacob na Abbas yenglaga ishensu phajabane Jack na nakandagi Abbas laudana Jacob na yare ai thilurage fare Sweetie na Jack ubada aya asini pase kakchingdigi hero dune Abbas ka Jacob ka ngakne ne chapmanana nangdi kamai khangiba aikai party khai kakching garden chapada thengnakre bule thobane posam tabane aiga ebida friends oye injane bi marcosu oibane maitei masada marcos oiba matomtane Jacob na imai pema dictionary parame for a bus jalase nangde driver yakra yawe babungala e oh for a today no babung libre ngro hoi Abbas na chalukhige hoi nupane dislai memjade rosni ke wari sanadana nok tuna lerami Jacob mabuk phattaba hore Abbas oshigi Roja mama se ekoi maga chapmanabani ko pura higwaiba ngambini betnupini noi maga yamna close ohengano hoi ambu hoi ibai koro oh ngosai ko kono haibaduda adude ika paini hojiti ka draba noi chedabu kyam koini songam dino adoi bai kino mai biura hayo akoi chegi diary tumina paru bese ado man iramba singdo ahidi nokninge Jacob yam khangingna kuike iramge hayo Abbas na ai karimatadi ojede adubu choose collect merit one habadudi ifamdu suthoi nungshibagi ngakta fojabagi ngakta tamu urui ngaujido sarien lui chakjido dako bing lui tindaido khandrada asukuina nupa mata korektraga handak aina hongliba matausibu karino isapau gendade michuyami thamoishisu ningayam kale adubu ahumdugi manungda marai jaw ningai jaw maithaba amadi yawi madugi Jacob haiba nupado nungsibasu phawe pamjabasu phawe
ꯑꯋꯥꯠꯄ ꯑꯃꯇ ꯂꯩꯇꯦ ꯁꯛꯇꯒꯤ ꯐꯤꯕꯝꯗꯒꯤ ꯀꯨꯆꯨꯗꯒꯤ ꯃꯤꯠꯇꯅ ꯐꯖꯔꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯤꯠ ꯀꯂꯔ ꯒ꯭ꯔꯤꯟ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕꯁꯤꯗꯅꯦ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯖꯦꯀꯣꯕꯅ ꯑꯣ ꯃꯥ ꯑꯩꯗꯤ ꯄꯥꯝꯗꯤ ꯄꯥꯝꯃꯤꯕ ꯆꯠꯅꯤꯗꯅ ꯋꯥꯔꯝꯅꯤꯗ ꯄꯥꯝꯗꯕ ꯁꯥꯕꯗ ꯑꯕꯥꯁꯅ ꯂꯥꯁꯇ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯖꯦꯀꯣꯕ ꯌꯥꯝ ꯂꯥꯡꯇꯛꯅꯅ ꯍꯥꯏꯌꯣ ꯀꯩꯅꯣ ꯃꯥꯏꯊꯣꯡꯗꯤ ꯁꯦꯛꯁꯤ ꯐꯦꯁꯅꯤ ꯃꯤꯠꯇꯁꯨ ꯑꯗꯒꯤ ꯕꯣꯗꯤꯁꯨ ꯄꯨꯔꯥ ꯁꯦꯛꯁꯤꯅꯤ ꯏꯃꯥꯂꯣꯟꯗ ꯍꯥꯏꯔꯗꯤ KASU ... ꯍꯥꯏꯗꯨꯅꯤ ꯑꯕꯥꯁ ꯄꯥꯎ ꯇꯝꯕ ꯂꯣꯏꯔꯒ ꯋꯥꯟꯊꯒꯩ ꯅꯣꯛꯆꯩ ꯖꯦꯀꯣꯕꯅ ꯑꯗꯨꯃꯛ ꯏꯔꯝꯕ꯭ꯔꯣ ꯍꯣꯏ ꯚꯥꯏ ꯑꯩ ꯄꯥꯔꯒ ꯅꯣꯛꯄꯁꯤꯗꯤ ꯖꯦꯀꯣꯕꯁꯨ ꯅꯣꯛꯃꯤ ꯋꯥꯈꯜꯒ ꯆꯤꯛ ꯅꯨꯡꯉꯥꯏꯍꯦ ꯑꯗꯣ ꯅꯪꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯅꯕ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯤꯟꯅꯔꯝꯃꯒꯦ ꯑꯕꯥꯁꯅ ꯏꯃꯥ ꯍꯣꯏꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯍꯪꯉꯣ ꯑꯩꯁꯨ ꯍꯥꯏꯕꯤꯔꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯖꯦꯀꯣꯕꯅ ꯃꯈꯣꯏꯕꯨ ꯊꯤꯟꯅꯕ ꯒꯥꯔꯤ ꯊꯧꯗꯣꯛꯂꯝꯃꯤ ꯂꯤꯁꯨ ꯏꯔꯤꯀꯥ ꯏꯜꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯅꯕ ꯊꯧꯔꯛꯏ ꯂꯤꯅ ꯏꯃꯥ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯤꯔꯥ ꯃꯦꯝꯆꯥꯅ ꯑꯩꯃ ꯏꯕꯨꯡꯉꯣ ꯂꯤ ꯌꯥꯔꯅꯤ ꯅꯅꯥꯎꯅ ꯊꯤꯜꯂꯒꯦ ꯍꯥꯏꯔꯝꯕꯅꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯅꯤ ꯐꯔꯦ ꯇꯣꯟ ꯑꯦꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯇꯥꯃꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯅꯨꯡꯉꯥꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯈꯤꯇꯪ ꯐꯒꯠꯄꯒ ꯀꯣꯔꯤꯌꯥꯗ ꯆꯠꯂꯒ ꯅꯤꯡꯊꯤꯖꯅ ꯁꯔꯖꯔꯤ ꯇꯧꯔꯒꯦ ꯑꯩ ꯇꯥꯃꯣ ꯐꯖꯅ ꯌꯦꯡꯊꯣꯛꯎꯔꯣ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯣꯇꯦꯜꯁꯨ ꯑꯃꯨꯛ ꯋꯥꯛ ꯇꯧꯕ ꯍꯧꯔꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗꯒꯤꯗꯤ ꯁꯦꯀꯨꯔꯤꯇꯤꯁꯨ ꯀꯟꯈꯠꯂꯅꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯅꯤ ꯃꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯅꯤ ꯑꯩ ꯇꯥꯃꯣ ꯃꯦꯝꯆꯥꯅ ꯑꯦꯜꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯝꯃ ꯅꯣꯏ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯂꯥꯛꯇ꯭ꯔꯥ ꯑꯦꯜꯁꯤꯅ ꯂꯥꯛꯇꯦ ꯏꯃꯥ ꯑꯁꯣꯝꯗꯁꯨ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯛꯑꯦ ꯑꯣ ꯐꯔꯦ ꯂꯤꯅ ꯃꯥꯁꯨ ꯍꯧꯖꯤꯛꯇꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯅꯤ ꯑꯩꯁꯨ ꯈꯔꯗꯤ ꯐꯒꯠꯂꯕꯅꯤꯅ ꯁꯨꯝ ꯊꯝꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯑꯦꯜꯁꯤ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯏꯃꯥ ꯂꯥꯎ ꯏꯇꯩꯃ ꯏꯔꯤꯀꯥ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯦꯜꯁꯤꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯅꯤ ꯐꯔꯦ ꯂꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯕꯁꯤ ꯖꯦꯀꯣꯕꯅ ꯑꯦꯜꯁꯤꯗ ꯏꯇꯩꯃ ꯀꯧꯕꯁꯤꯃ ꯑꯣꯏꯔꯦ ꯑꯗꯨꯁꯨ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯂꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯉꯛꯏ ꯖꯦꯀꯣꯕꯁꯨ ꯅꯣꯛꯃꯤ ꯃꯌꯥꯝꯕꯗ ꯌꯦꯡꯖꯩ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯂꯤ ꯕꯦꯝꯃ ꯃꯃꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯤꯒ ꯏꯜꯁꯤꯒꯅ ꯑꯍꯩꯃ ꯇꯣꯟꯅ ꯇꯥꯃꯣ ꯆꯠꯂꯨꯈꯤꯒꯦ ꯂꯤꯅ ꯌꯧꯔꯣ ꯇꯣꯟ ꯏꯜꯁꯤꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯐꯖꯗ꯭ꯔꯦ ꯈꯜꯂꯒ ꯅꯣꯛꯁꯤꯟꯅꯔꯒ ꯆꯠꯂꯨꯈꯤꯒꯦ ꯏꯜꯁꯤꯁꯨ ꯅꯣꯛꯁꯤꯟꯅꯩ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯅꯕꯗꯗꯤ ꯃꯆꯤꯟꯒꯗꯨ ꯄꯩꯅꯔꯤꯕꯅꯤ ꯑꯅꯤꯗꯣ ꯇꯣꯟ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯏꯔꯤꯛꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ ꯂꯤꯒ ꯏꯜꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯈ꯭ꯔꯦ ꯔꯣꯖꯔꯗꯤ ꯃꯄꯥ ꯃꯃꯥꯒ ꯆꯠꯂꯝꯃꯤ ꯑꯕꯦꯝꯁꯨ ꯃꯇꯣꯝꯇ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯖꯦꯛꯅ ꯎꯔꯝꯃꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯥꯕꯨꯡꯒꯤꯗ ꯌꯥꯎꯔꯣ ꯑꯕꯦꯝꯅ ꯍꯣꯏ ꯂꯥꯛꯑꯣ ꯔꯥꯁꯨ ꯃꯔꯨꯞꯁꯤꯡꯗꯨ ꯆꯠꯈ꯭ꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯔꯝꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ ꯖꯦꯛꯀ ꯑꯕꯦꯝꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯔꯥꯁꯄꯨ ꯉꯥꯏꯖꯔꯤ ꯖꯦꯛꯅ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯑꯕꯦꯝꯅ ꯍꯥꯎꯏꯗ ꯖꯦꯛ ꯖꯦꯛꯀꯤ ꯐꯣꯟ ꯂꯥꯛꯑꯝꯃꯤ ꯍꯜꯂꯣ ꯊꯥꯖꯅ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯑꯩ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯕꯅꯤ ꯎꯍꯧꯗ꯭ꯔꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯐꯤ ꯁꯨꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯦ ꯀꯣꯂꯦꯖꯇꯤ ꯆꯠꯇ꯭ꯔꯦ ꯑꯣꯐ ꯂꯩꯌꯦ
ꯑꯩꯁꯨ ꯍꯪꯆꯤꯠ ꯆꯠꯂꯅꯤ ꯍꯌꯦꯡ ꯇꯧꯅꯁꯤꯔꯥ ꯁ꯭ꯋꯤꯇꯤꯁꯨ ꯃꯄꯥꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯖꯦꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯗꯥ ꯆꯠꯇꯣꯔꯕꯣ ꯖꯦꯛꯅ ꯑꯧ ꯁ꯭ꯋꯤꯇꯤ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯏ ꯑꯩ ꯑꯝꯇ ꯊꯤꯟꯕꯤꯔꯝꯒꯦꯔꯥ ꯏꯁꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯥꯕꯨꯡ ꯍꯣꯏ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯌꯦ ꯖꯦꯛ ꯃꯊꯥ ꯁꯥꯔꯝꯃꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯥ ꯑꯝꯇ ꯊꯝꯒꯦꯀꯣ ꯑꯩ ꯑꯦꯄꯣꯏꯟꯃꯦꯟ ꯌꯧꯔ ꯇꯧꯔꯛꯀꯦ ꯍꯣꯏ ꯌꯥꯏꯌꯦ ꯐꯣꯟꯗ ꯊꯝꯅꯈ꯭ꯔꯦ ꯖꯦꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯖꯦꯀꯣꯕꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯗ ꯁ꯭ꯋꯤꯇꯤꯕꯨ ꯊꯤꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯔꯛꯏ ꯖꯦꯛ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯖꯦꯛ ꯂꯥꯛꯑꯅꯤ ꯑꯩꯅ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯍꯥꯏꯔꯝꯃꯕꯅꯤ ꯁ꯭ꯋꯤꯇꯤꯗꯤ ꯃꯁꯥꯒꯤꯁꯨ ꯗ꯭ꯔꯥꯏꯚꯔꯕꯨꯗꯤ ꯌꯥꯎꯖꯔꯤꯕꯅꯤ ꯖꯦꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯒꯤ ꯊꯑꯣꯏꯅ ꯀꯔꯗ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯅꯣꯛꯁꯤꯟꯅꯩ ꯍꯣꯏ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯑꯗꯨ ꯗꯗꯥꯁꯦ ꯀꯛꯆꯤꯡꯗꯩꯅꯤꯀꯣ ꯃꯥꯅꯦ ꯑꯩꯅꯗꯤ ꯗꯗꯥꯁꯦ ꯃꯁꯛ ꯈꯪꯉꯤ ꯑꯣ ꯅꯪꯁꯨ ꯀꯛꯆꯤꯡꯗꯩꯔꯣ ꯅꯠꯇꯦ ꯑꯩꯗꯤ ꯅꯒꯄꯥꯜ ꯀꯥꯡꯖꯕꯤꯗꯩꯅꯤ ꯑꯣ ꯗꯗꯥꯒ ꯑꯩꯒ ꯑꯦꯕꯤꯗꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯕꯅꯦ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯋꯤꯇꯤ ꯀꯧꯏ ꯁ꯭ꯋꯤꯇꯤ ꯂꯥꯏꯁꯦꯅ ꯍꯥꯡꯕꯅꯦ ꯑꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯣꯔꯟ ꯈꯣꯡꯉꯛꯏ ꯖꯦꯛꯅ ꯆꯠꯂꯣꯀꯣ ꯁ꯭ꯋꯤꯇꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯗꯗꯥ ꯕꯥꯏ ꯕꯥꯏ ꯁ꯭ꯋꯤꯇꯤ ꯆꯠꯈꯤꯕꯒ ꯖꯦꯛꯇꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯕꯦꯝꯅ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯗꯥꯁꯦ ꯈꯪꯗꯦꯗ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯑꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯉꯝꯃꯤꯀꯣ ꯃꯁꯥꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯥꯎꯔꯤꯕꯨ ꯊꯑꯣꯏꯅ ꯗꯥꯖꯦꯛꯇꯒ ꯊꯤꯟꯕꯤꯌꯨꯒ ꯍꯥꯏꯕ ꯉꯝꯃꯤ ꯖꯦꯛ ꯉꯛꯅ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯒꯣꯚꯔꯅꯔꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ ꯌꯥꯝ ꯉꯝꯕ ꯑꯉꯥꯡꯅꯤ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯆꯦ ꯃꯌꯨꯝ ꯄꯥꯜꯂꯤ ꯉꯁꯥꯏ ꯌꯥꯝꯕꯨꯡ ꯖꯦꯀꯣꯕꯇꯁꯨ ꯏꯔꯥꯡ ꯌꯥꯝ ꯍꯧꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇ ꯉꯝꯖꯗꯦ ꯑꯁꯦꯡꯕ ꯅꯪꯕꯨ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ ꯀꯅꯥꯝ ꯈꯪꯅꯗꯦ ꯏꯁ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅꯤꯕꯣ ꯊꯥꯖꯗꯦꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯑꯣꯏꯔꯤꯕꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯪꯗꯤ ꯆꯦꯞꯀꯕꯨ ꯌꯥꯝ ꯆꯥꯅꯩꯅꯦ ꯑꯕꯦꯝ ꯅꯣꯛꯂꯒ ꯏꯁ ꯃꯥꯗꯤ ꯇꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕꯅꯤ ꯑꯩꯈꯣꯏ ꯇꯣꯟꯗꯤ ꯑꯉꯥꯎꯕ ꯑꯃ ꯂꯩꯗꯨꯅ ꯂꯧꯈ꯭ꯔꯅꯤ ꯈꯪꯗꯦ ꯉꯁꯥꯏ ꯗꯥꯔꯣꯁꯀꯤ ꯃꯃꯥꯅꯗꯤ ꯇꯣꯟꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯀꯅꯥꯅꯣ ꯗꯥꯔꯣꯁ ꯍꯥꯏꯗꯤ ꯁꯔꯣꯖꯗꯣ ꯑꯣ ꯃꯃꯥꯅ ꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯄꯥꯕꯨꯡꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯖꯦꯀꯣꯕ ꯑꯉꯥꯎꯕ ꯑꯣꯜꯂꯅꯤ ꯍꯥꯏꯔꯛꯏ ꯑꯌꯥ ꯄꯥꯕꯨꯡꯅꯁꯨ ꯇꯣꯟꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯅꯕ ꯂꯥꯏꯕꯛ ꯐꯩꯗ ꯑꯩꯗꯤ ꯄꯥꯕꯨꯡꯒ ꯂꯩꯃꯤꯟꯅꯕꯅꯤꯅ ꯃꯆꯥ ꯑꯉꯥꯎꯕꯗꯨꯒꯤ ꯃꯔꯩ ꯆꯀ꯭ꯔꯤ ꯁꯥꯔꯩ ꯁꯣꯅꯣ ꯐꯣꯅꯣ ꯃꯤꯉꯝꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯅꯝ ꯀꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯌꯥꯝꯕꯨꯡ ꯖꯦꯀꯣꯕꯁꯦ ꯅꯨꯄꯥꯗꯤ ꯐꯖꯅ ꯊꯣꯛꯏ ꯏꯀꯥꯏ ꯈꯪꯗꯕꯗꯁꯨ ꯅꯝꯕꯔ ꯋꯥꯟꯅꯤ ꯑꯩꯁꯨ ꯐꯥꯒꯤꯗꯒꯤ ꯖꯦꯀꯣꯕꯁꯦ ꯐꯣꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯗꯥꯖꯦꯛꯀꯤ ꯗꯗꯥ ꯑꯃ ꯂꯩꯕ꯭ꯔꯣ ꯂꯩ ꯇ꯭ꯋꯤꯟꯁꯅꯦꯒ ꯑꯣ ꯇꯣꯟꯅ ꯍꯦꯛ ꯍꯥꯏꯕ ꯗꯥꯖꯦꯛꯀ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯌꯦ ꯍꯥꯏꯕꯗꯤ ꯗꯗꯥ ꯑꯃꯗꯨꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯗꯧꯅ ꯅꯠꯇꯦꯗ ꯗꯥꯖꯦꯛꯇꯤ ꯈꯔ ꯆꯒꯠꯅꯩ ꯍꯥꯏꯌꯦ ꯌꯥꯝꯕꯨꯡ ꯖꯦꯀꯣꯕꯇꯧꯅ ꯍꯦꯔꯥ ꯖꯦꯀꯣꯕꯀ ꯀꯝꯄꯤꯌꯔꯒꯗꯤ ꯇꯧꯔꯛꯀꯅꯨ ꯃꯥꯅ ꯃꯥ ꯑꯩꯅ ꯑꯩ ꯑꯕꯦꯝꯁꯨ ꯅꯣꯛꯊꯣꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯥꯖꯁꯨ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯃꯃꯥꯡꯗ ꯇꯣꯡꯉꯝꯃꯤ ꯑꯩꯃ ꯏꯆꯥꯁꯨ ꯌꯥꯎꯔꯤꯗꯅ ꯑꯥꯎ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯕꯨꯡꯉꯣ ꯆꯠꯂꯁꯤ ꯖꯦꯛꯅ ꯍꯣꯏ ꯄꯥꯕꯨꯡ
ꯑꯩꯈꯣꯏ ꯊꯣꯏꯕ ꯍꯣꯏ ꯁꯅꯥ ꯍꯣꯏꯗꯤ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔꯦ꯫ ꯏꯍꯦ, ꯅꯥꯟꯗꯣꯝꯆꯥ ꯍꯣꯏꯗꯨꯕꯨ ꯀꯅꯥꯅ ꯊꯤꯟꯈ꯭ꯔꯒꯦ? ꯖꯦꯀꯣꯕꯅ ꯑꯣ ꯐꯔꯦ ꯐꯔꯦ, ꯃꯥꯏ ꯈꯔ ꯊꯥꯕꯅ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥ ꯉꯥꯛꯇꯅꯤ, ꯆꯥꯡ ꯌꯦꯡꯅꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯆꯥ ꯁꯅꯥꯁꯤꯅ ꯀꯟꯕ ꯑꯅꯝꯁꯤꯗꯤ ꯂꯝꯕꯥ ꯂꯩꯇꯦ, ꯆꯤꯟꯁꯨ ꯋꯥꯠꯇꯦ, ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗꯦ, ꯃꯈꯣꯏ ꯇꯥꯃꯣꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯖꯦꯛꯅ ꯁꯛꯁꯨ ꯑꯔꯣꯏꯕꯤꯅꯤ ꯇꯥꯈꯠꯂꯤꯁꯦ꯫ ꯅꯨꯡꯁꯤꯗꯕ ꯃꯤꯅꯗꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯀꯣ ꯁꯤꯗ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯈꯠꯂꯛꯑꯕꯅꯤ, ꯐꯅ ꯊꯦꯝꯕ ꯌꯥꯗꯦ, ꯐꯨ ꯆꯩꯔꯦ ꯀꯤ ꯈꯪꯗꯦ, ꯃꯥ ꯉꯥꯡꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕꯣꯠꯅꯤ꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯅ ꯏꯃꯥ ꯋꯥꯝꯗ ꯃꯦꯝꯆꯥꯅ ꯍꯥꯏꯌꯨ꯫ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯕꯥꯁꯦ ꯅꯤꯠꯀꯤ ꯀꯣꯆꯤꯡ ꯌꯥꯎꯅꯕ ꯍꯥꯏꯅꯔꯝꯒꯦ, ꯃꯁꯥꯅꯁꯨ ꯄꯥꯝꯖꯕꯅꯤꯅ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯕꯦꯝꯃ? ꯇꯣꯟꯅ ꯗꯣꯛꯇꯔ ꯇꯝꯅꯕ ꯀꯣꯆꯤꯡ ꯆꯠꯄꯩꯅꯦ꯫ ꯏꯕꯨꯡꯉꯣ, ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯆꯪꯅꯤ? ꯖꯦꯀꯣꯕꯅ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ, ꯑꯗꯨꯒꯤꯗꯤ ꯍꯌꯦꯡ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯏꯃꯥ꯫ ꯑꯕꯥꯁꯅ ꯑꯩꯈꯣꯏ ꯆꯦꯇꯣꯟꯒ ꯁꯥꯎꯅꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯅꯤꯀꯣ? ꯅꯆꯦꯗ ꯍꯥꯏꯖꯔꯣ ꯑꯗꯨꯗꯤ꯫ ꯇꯣꯟꯅ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇ ꯂꯩꯌꯣ ꯏꯃꯥ, ꯆꯠꯀꯦꯀꯣ? ꯃꯦꯝꯆꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯣꯏ꯫ ꯇꯣꯟꯅ ꯗꯥꯀꯣ, ꯅꯪ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ? ꯖꯦꯀꯣꯕꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯣ꯫ ꯃꯁꯛꯁꯤꯒ, ꯏꯃꯥ ꯑꯩꯕꯨ ꯊꯤꯕ꯭ꯔꯅꯦ? ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣ? ꯐꯖꯩꯅ, ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯁꯦ? ꯇꯣꯟ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯟꯅꯗꯟꯗꯅ ꯑꯕꯥꯁꯅ ꯏꯕꯥꯏ, ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯁꯨꯇꯤ ꯃꯈꯥ ꯆꯠꯊꯕ꯫ ꯑꯣ, ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯣ? ꯄꯨꯔꯥ ꯂꯣꯏꯔꯒ ꯍꯜꯂꯛꯑꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ? ꯈꯪꯗꯦ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯎꯅꯔꯣꯏꯅꯦ? ꯑꯗꯣ ꯗꯥꯏꯔꯤꯗꯨ ꯇꯨꯃꯤꯟ ꯄꯥꯔꯒ ꯄꯥꯎꯈꯔ ꯇꯝꯃꯧꯀꯣ꯫ ꯑꯕꯥꯁ ꯍꯨꯃꯥꯡ ꯀꯥꯡꯉꯛꯏ꯫ ꯏꯕꯥꯏ, ꯏꯍꯦ, ꯁꯣꯔꯤ꯫ ꯇꯣꯟꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯖꯦꯀꯣꯕꯅ ꯀꯩꯅꯣ? ꯑꯕꯥꯁ, ꯀꯩꯅꯣ? ꯑꯕꯥꯁꯅ ꯀꯩꯅꯣ? ꯑꯕꯥꯁ, ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯗ ꯅꯨꯄꯤ ꯌꯥꯎꯔꯛꯀꯅꯣ꯫ ꯇꯣꯟ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯕꯨꯡꯉꯣ, ꯂꯩꯍꯧꯔꯒꯦꯀꯣ, ꯏꯔꯦꯟꯖꯅ ꯊꯧꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯇꯣꯟ, ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯇꯧꯔꯛꯀꯅꯣ꯫ ꯃꯦꯝꯆꯥ ꯅꯣꯛꯃꯤ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯇꯣꯟ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯀꯩꯅꯣ? ꯖꯦꯀꯣꯕꯅ ꯃꯈꯨꯠ ꯈꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯣꯟꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯀꯩ ꯑꯃꯨꯛ ꯍꯥꯏꯗꯧ ꯋꯥꯠꯂꯤꯒꯦ? ꯑꯩ ꯍꯪꯆꯤꯠ ꯆꯠꯈ꯭ꯔꯅꯤ, ꯍꯌꯦꯡ ꯑꯝꯇ ꯎꯅꯁꯦ꯫ ꯎꯅꯕ ꯀꯥꯏꯅ, ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯒꯦ? ꯔꯣꯖꯔ ꯃꯃꯥꯡꯗ ꯀꯦꯁ ꯇꯧꯔꯕ, ꯇꯨꯝꯁꯨ ꯇꯨꯃꯤꯟꯅꯔꯕ, ꯈꯣꯟꯁꯨ ꯀꯣꯟꯅꯔꯕ, ꯀꯣꯏꯅꯕ ꯆꯤꯡꯗ꯭ꯔꯕ ꯍꯥꯏꯁꯦ? ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ꯫ ꯇꯣꯟꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯏꯀꯥꯏꯔꯛꯏ꯫ ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯄꯨꯡ 3ꯗ ꯂꯥꯛꯀꯅꯤ꯫ ꯇꯣꯟ ꯁꯥꯎꯔꯒ ꯗꯦꯠ ꯆꯠꯄꯁꯤꯕꯨ ꯅꯄꯥ ꯀꯅꯥꯅ ꯄꯨꯡ 3ꯗꯒꯤ ꯎꯅꯒꯦ? ꯍꯥ? ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯣꯏꯅꯔꯒꯦ? ꯅꯪꯅ ꯗꯦꯠ ꯍꯥꯏꯁꯦ? ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯇꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯉꯥꯡꯍꯧꯔꯣ ꯅꯪ, ꯑꯩ ꯆꯪꯉꯤ꯫ ꯑꯩ ꯗꯤꯡꯗꯨꯝꯕꯤ, ꯀꯜꯂꯛꯄ꯭ꯔꯣ? ꯑꯗꯨꯗꯅꯦ ꯑꯩꯅ ꯌꯥꯝ ꯀꯜꯂꯛꯏꯁꯦ꯫ ꯅꯨꯡꯅ ꯊꯣꯃꯛꯇ꯭ꯔꯤꯉꯩꯗ ꯕ꯭ꯔꯞ ꯆꯠꯍꯧꯔꯣ꯫ ꯆꯠꯆꯔꯦ, ꯈꯣꯏꯅꯁꯤꯗꯤ ꯌꯥꯗꯕꯤ, ꯀꯣꯟꯅꯁꯤꯗꯤ ꯌꯥꯕꯤ꯫ ꯖꯦꯀꯣ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ꯫ ꯇꯣꯟ ꯄ꯭ꯔꯥꯟ ꯄꯣꯛ ꯆꯥꯛꯈꯩ ꯂꯩꯍꯧꯏ꯫ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤ, ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯍꯜꯂꯦ ꯍꯥꯏꯕ꯫